थाइना ममांगैदा पाखंग अमना अरापा खुलदगी लैसाबी अमखक लुहोंगलगा लौरम्मी खुल अनीदु अदुक्की मतिक लापनबना मरम ओइरगा नुपीदुगी ई मरीगी मरमदा मुन्ना खंगदबदगी नुपीदु लुहोंगलगा लौखिबनी मखोय अनीना लुहोंख्रबगी मतुंग था खरा लेरगदी नुपीदु नोंगमा नोंगमगी असुम असुम कंसिलक्लम्मी मागी नुपीगी मसादु नारबा माले हाइदुना महाकी नुपाना फना कन्ना इरात पूजा तौरगा लायंगलम्मी नुपा अदुना मागी नुपीगी अनाबदु फना कन्ना लायंगजरबसु मसा कंसिलक्पा अदुदी फबा कौबा नायरमदे माइबा अहिबा कयाना लायंगजरबसु अनाबा अदुगी लायोंगदु करिनो हाइबसी खंगबा ngamlamde अनाबा अदुदा हंगलबसु मसागे अनाबदु करिनो हाइबा खंगबा ngamlamde महाकी मसादा अनाबा अमत्ता फावरमदे नुपीदुगी मसादु नोंगमा नोंगमगी सोक्चिलक्लबदा मागी नुपादु वाखल यामना नुंगाइरमदे महाकी नुपी नाबगी पाउसी मपामलोमदा पाउसेन खिरमे मसा नुपी नाबगी पाउदु हेक फंगबा मतमदा खुदक्ता मबुंग मोक्पा पुरगा ममादु मचा नुपीगी मयुमदा लाक्लम्मी मचा नुपीगी मयुम यौरबदा मचागी फिबमदु उरुबा मतमदा ममा मबुंग मोक्पासिंगदु अदुक्की मतिक वाखल नुंगाइरमदे मचा नुपीगी मनाक्ता ममाना चंगसिलक्लगा मचा नुपीदा अनाबगी लायोंगदु हंगबा मतमदा मचा नुपीना करिसु तौदे अनाबा अमत्ता फाउदे हाइना हाइरम्मी मचा नुपीगी वफमदु तारगा ममाना मचा नुपीगी नारिबा लायोंगदु ममुत ताना खंगबा ngamle मरम अदुना मया नुपादा असुमना हाइरक्लम्मी इबुंगो महाक्सी अखोइदा पुरगा लायोंगुरगे मसी नत्रबदी महाक्सी फगलक्पा ngamlaroy मनेम्बोकी वासी तारबगी मतुंगदा महाक्ना अमुक हाइरक्लम्मी इनेम्बो नया आइसु अहि अहिबा माइबा कया कौरगा इरात पूजा तौरिबनी अदुबो माइबा सिंगसु मागी नारिबा लायोंगसी खंगबा ngamdre इनेम्बोकना खंगबीबा मवोंग लेरबदी लायेंगबिरुरो असुमना मया नुपाना यारबकी मतुंगदा मचा नुपीदु पुरगा ममा मचा मयामदु मखोइगी खुल तमना लाक्लम्मी मखोइगी खुलदुदा पोथा पोथा यरोक्लम्मी मचा नुपी अदु मयुम हेक यौबगा मखोइगी हाइनबी सिंजाक्तु यामना थुनमक थौरांग तौरम्मी ममाना खंखी मदुदी मचा नुपीना नारिबा लायोंग असि आराम खौरांगबा खांगबा ngamdabadagi मसादु कंसिलक्पा ओइरमले मखोइगी जातिगी हाइनबी सिंजाक्ति हुत्यार हारिबा सादो ओइरम्मी मखोइगी खुल अदुगी मियोइसिंग अदुदी मखोइगा सिंजाक मानबा मियोइसिंगी खुल ओइरम्मी हुत्यार हारिबा सिंजाक असि साबदगी मखोइ मयामबु अतै खुंजासिंगना लापना लहेनखिदुना ममांगैदगी हौना चारौ मौरौना खिद्रबने असिगुमलबा जाति असिगी नुपीबु नुपादुना खंगलुदबदगी पुरखिबने ममाना मचा नुपीगिदमक मरांग काइना हुत्यार हारिबा सा असि मबुंग मोक्पासिंगदा थौरांग तौहल्लम्मी अदुगा सा अदुबु अनाबी मचा नुपी अदुदा मबुक पेननबा पिजरम्मी नुमित खरनीगी मतुंगदगिदी अनाबदु मसादु नोंगमा नोंगमगी फगलक्तुना नुरक्लम्मी नोंगमगी नुमित्ता मागी नुपीगी अनाबगी फिबमदु करम तौरिबगी हाइना महाकी नुपादु येंगबा लाक्लम्मी मागी नुपीगी हाइनबा सिंजाक अदु मपुंग फाना चारबनिना महाकी नुपीदु अदुक्की मतिक मसा फरम्मी मदु उरुबा मतमदा महाकी नुपादु कयादा हराउजरम्मी मखोइ मयामदु अनाबा फरबगी मतुंगदा यामना नुंगाइना वारी वताइ सानरबगी मतुंगदा नुपादुना महाकी नुपीदु पुजखरगे हाइना मनेम्बोक्ता हाइरम्मी मदुदा मनेम्बोकसु याबिरम्मी अदुदगिदी मनेम्बोक अदुना मया नुपा अदुदा महाकी नुपीदु नुमित हुमनी लेरगा अनाबदु अमुक हौरक्परा हौरक्तबरा हाइबगी पाउदु तमुला ओहाइना हाइरम्मी अनाबा फरबगी मतुंगदा नुपी अदुगा नुपा अदुगा मतै मनाव मखोइगी खुल्लोमदा हलक्लम्मी मखोइगी मयुमदा यामना नुंगाइना यौरक्लम्मी महाकी नुपीगी अनाबा फरे हाइबगी पाउदु माइबसिंगसु तारबदा कयागी मतिक हराउनरम्मी युम यौरबा मतुंग नुमित हुमनी लेरगा अनाबगी मओंग मतौदु मनेम्बोककी मफमदा खंगननबा लाउ हारक्खिबगी मतुंग इन्ना नुपादु पाउ खंगनबगीदमक्ता मनेम्बोक खोइगी खुलदा चटखिरम्मी मागी नुपी अदुना मागी ममादा मागी अनाबदु करिसु तौखिद्रे हाइना तमुनबा पाउ पुरदुना नुपादु चटखिरम्मी मी कंते हारिबा जातकी निंगोल ममा अदुना मया नुपा लाक्पा मतमदा मचा नुपीगिदमक अमुक उनखिनबा हाइदुना हुत्यार हारिबा सादु कंहल्लगा थौरांग तौरम्मी मया नुपादु मनेम्बोक खोइगी मयुम यौरबदा महाकी नुपीदु अनाबा अमुक हन्ना हौरक्त्रे हाइना तमलम्मी मतमदुदा मनेम्बोक मबाई मसेनसिंगसु यामना हराउखी यौरक्पा नुमित अदुगी नुमिदांग अदुदा हुत्यार सा अकंबसिंगदु होंहुलाना
ꯐꯖꯅ ꯌꯣꯝꯂꯒ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯃꯌꯥ ꯅꯨꯄꯥꯗꯨ ꯆꯠꯂꯝꯗꯥꯏꯗ ꯃꯌꯣꯝꯗꯨ ꯄꯨꯈꯣ, ꯏꯆꯥ ꯅꯨꯄꯤꯗ ꯅꯪꯅ ꯌꯧꯈꯤꯕꯒ ꯁꯤꯟꯅꯧ, ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯃꯈꯥꯡꯗ ꯃꯌꯣꯝ ꯑꯁꯤ ꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯡꯂꯨꯔꯕꯗꯤ ꯃꯗꯨ ꯇꯧꯍꯩꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯌꯣꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯌꯦꯡꯅꯤꯡꯅ ꯑꯗꯨꯃꯛ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯩꯅꯕꯤꯗ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯇꯧꯅꯤꯡꯕ, ꯇꯧꯍꯩꯗꯦ ꯍꯥꯏꯔꯒ ꯄꯥꯡꯊꯣꯛꯅꯤꯡꯕ, ꯐꯠꯇꯦ ꯍꯥꯏꯔꯒ ꯈꯣꯡꯗꯥꯅꯤꯡꯕ, ꯆꯥꯍꯩꯗꯦ ꯍꯥꯏꯔꯒ ꯆꯥꯅꯤꯡꯕ ꯑꯁꯤꯒꯨꯝꯅ ꯅꯨꯄꯥ ꯑꯗꯨꯗꯁꯨ ꯃꯅꯦꯝꯕꯣꯛꯅ ꯌꯦꯡꯍꯩꯗꯦ ꯍꯥꯏꯔꯕꯅꯤꯅ ꯌꯦꯡꯅꯤꯡꯃꯟꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯍꯧꯔꯝꯕ ꯏ ꯃꯀꯥ ꯑꯃꯈꯛ ꯊꯠꯂꯝꯃꯤ, ꯑꯗꯨꯒ ꯏꯗꯨꯒꯤ ꯃꯈꯣꯛꯅ ꯍꯣꯡꯍꯨꯂꯥꯗꯨ ꯍꯨꯠꯇꯣꯛꯂꯒ ꯊꯤꯟꯗꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯍꯩꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯌꯣꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯕ, ꯇꯧꯍꯩꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯈꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯃꯤꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯇꯧꯍꯩꯗ꯭ꯔꯕ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯖꯥꯇꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯆꯤꯟꯖꯥꯛ ꯍꯨꯠꯌꯥꯔ ꯑꯗꯨꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯌꯣꯝꯗꯨ ꯃꯍꯥꯛꯅ ꯊꯤꯟꯗꯠꯂꯨꯕꯒꯤ ꯃꯈꯨꯜꯗꯨ ꯈꯪꯍꯟꯗꯅꯕ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯃꯌꯣꯝꯗ ꯄꯣꯔꯛꯂꯝꯃꯤ꯫ ꯃꯌꯣꯝ ꯍꯦꯛ ꯌꯧꯔꯛꯇꯨꯅ ꯃꯌꯣꯝꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥꯅ ꯄꯤꯔꯛꯄꯅꯤ, ꯀꯔꯤ ꯄꯣꯠꯅꯣ ꯈꯪꯗꯦ, ꯑꯩꯕꯨ ꯌꯦꯡꯒꯅꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯈꯪꯈꯤ ꯃꯃꯥꯅ ꯎꯠꯂꯛꯂꯤꯕ ꯃꯌꯣꯝ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯍꯟꯕ ꯌꯥꯗ꯭ꯔꯕ ꯃꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯍꯥꯛ ꯚꯥꯞ ꯇꯥꯈꯤꯗꯨꯅ ꯃꯌꯣꯝꯗꯨ ꯏꯃꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯤ ꯇꯧꯕ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ, ꯃꯍꯥꯛ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯌꯥꯝꯅ ꯋꯥꯔꯦ, ꯉꯟꯇꯥ ꯇꯨꯝꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯃꯇꯩ ꯃꯅꯥꯎꯈꯛ ꯂꯩꯕ ꯃꯔꯝꯅ ꯆꯥꯛ ꯑꯦꯟꯁꯥꯡꯗꯨ ꯊꯣꯡꯕ ꯃꯇꯝꯗ ꯃꯇꯝ ꯊꯣꯏꯅ ꯆꯪꯂꯝꯗꯦ꯫ ꯆꯥꯛ ꯑꯦꯟꯁꯥꯡꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯒꯤ ꯆꯔꯥꯗꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯎꯇꯨꯞ ꯑꯀꯪꯕ ꯑꯆꯧꯕꯁꯤꯡꯗꯨ ꯐꯨꯡꯒꯥꯗ ꯃꯩ ꯒꯔꯪ ꯒꯔꯪ ꯊꯥꯒꯠꯂꯒ ꯃꯩ ꯇꯤꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯇꯨꯝꯂꯒ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯕꯁꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯁꯤꯟꯅꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯅꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯐꯃꯨꯡ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯇꯨꯝꯊꯈꯤꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯂꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯀꯟꯅ ꯅꯥꯈꯣꯛꯄ ꯍꯧꯔꯛꯂꯕꯗ ꯇꯁꯦꯡꯅ ꯇꯨꯝꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯉꯁꯥꯏ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯃꯌꯣꯝꯗꯨ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯃꯩꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯧꯔꯒ ꯆꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯆꯥꯈꯤꯕꯒ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯗ ꯃꯇꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯠꯁꯥꯁꯤꯡꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯃꯇꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯃꯨꯡꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯤ ꯅꯠꯇ꯭ꯔꯦ, ꯁꯥ ꯑꯣꯏꯔꯦꯗꯅ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯈꯨꯠꯁꯥꯁꯤꯡꯗꯨ ꯆꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯉꯤꯌꯥꯎ ꯉꯤꯌꯥꯎ ꯍꯥꯏꯅ ꯈꯣꯡꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯆꯥꯒꯗꯕꯒꯤ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯈꯪꯁꯤꯟꯅꯗꯅ ꯍꯦꯛ ꯃꯁꯥꯗꯨ ꯌꯥꯎꯍꯟꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨ ꯃꯁꯥꯗ ꯍꯧꯔꯤꯕ ꯃꯇꯨꯁꯤꯡꯗꯨ ꯈꯨꯗꯛꯇ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯂꯩꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯍꯪꯖꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯣꯏ, ꯑꯩꯁꯨ ꯇꯨꯝꯅꯤꯡꯂꯗꯨꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯆꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒ ꯌꯥꯝꯅ ꯊꯨꯅꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯉꯁꯥꯏ ꯁꯥ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯕꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗꯨ ꯅꯝꯊꯔꯛꯇꯨꯅ ꯀꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯃꯤ ꯅꯠꯇ꯭ꯔꯦ, ꯁꯥꯅꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯣꯠꯀꯤ ꯉꯥꯔꯦꯡꯆꯩ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯍꯧꯒꯠꯂꯝꯕ ꯃꯩ ꯑꯗꯨꯗ ꯉꯛꯁꯪ ꯉꯥꯡꯅ ꯏꯠꯂꯒ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯊꯨꯟꯗ ꯂꯦꯡꯁꯤꯜꯂꯒ ꯈꯨꯗꯛꯇ ꯅꯨꯄꯤꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕꯅꯣ, ꯅꯥꯔꯝꯕꯗꯨꯁꯨ ꯐꯈ꯭ꯔꯕꯅꯤ, ꯑꯁꯨꯝꯅ ꯍꯪꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯩꯁꯨ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯊꯨꯡꯂꯔꯕꯅꯤ꯫ ꯑꯩꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯃꯟꯈꯤꯗꯅ ꯉꯟꯇꯥꯅ ꯅꯨꯃꯤꯗꯥꯡꯗꯨ ꯃꯤꯠꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯗꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ꯫
ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯔꯒ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯃꯥꯈꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯈꯣꯏꯔꯣꯝꯗ ꯃꯤ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯄꯥꯎ ꯊꯥꯕꯤꯗ꯭ꯔꯕꯗꯤ ꯂꯝ ꯂꯥꯞꯄꯅꯤꯅ ꯌꯧꯔꯛꯄ ꯅꯪꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯁꯤꯕꯗꯨꯒꯤ ꯏꯃꯨꯡꯗ ꯃꯍꯩ ꯂꯥꯛꯅꯔꯒ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯛ ꯌꯦꯟ ꯑꯁꯤꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯥꯡꯂꯒ ꯃꯪ ꯇꯧꯅꯕ ꯃꯤ ꯊꯥꯈ꯭ꯔꯦ꯫ ꯖꯥꯇꯤꯒꯤ ꯆꯠꯅꯕꯤꯒꯤ ꯃꯪ ꯑꯍꯟꯕ ꯇꯧꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯆꯪꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯃꯪ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯪ ꯇꯧꯕ ꯆꯠꯈꯤꯕꯁꯤꯡꯗꯨ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯈꯣꯏꯁꯨ ꯌꯧꯔꯛꯇꯕ ꯃꯔꯝꯅ ꯑꯁꯤꯕꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕꯅ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯈꯣꯏ ꯃꯃꯥꯈꯣꯏꯁꯨ ꯊꯨꯡꯂꯔꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯕ ꯃꯃꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨ ꯑꯁꯤꯕ ꯃꯆꯥꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯝꯁꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡꯗꯨ ꯇꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯑꯁꯤꯕꯗꯨ ꯀꯨ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯗꯨꯅ ꯈꯨꯟꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯖꯔꯝꯃꯤ, ꯂꯥꯛꯄꯤꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯝꯂꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯕꯤꯔꯝꯂꯒꯅꯤ꯫ ꯃꯌꯥꯝ ꯄꯣꯊꯥꯕꯤꯍꯧꯔꯣ꯫ ꯑꯁꯤꯕꯒꯤ ꯃꯊꯧ ꯃꯉꯝꯁꯤ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯤꯕ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯪꯐꯝ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯪꯐꯝ ꯌꯧꯔꯛꯂꯕꯗ ꯃꯪꯒꯤ ꯃꯅꯨꯡ ꯆꯪꯒꯗꯕꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯗꯨꯅ, ꯏꯁꯦꯟꯁꯥ ꯏꯕꯥꯏꯁꯥ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯪ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯪꯕꯤꯈ꯭ꯔꯣ꯫ ꯑꯁꯤꯕꯗꯨ ꯑꯩꯅ ꯂꯥꯟꯊꯖꯔꯛꯂꯒꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯅꯨꯡꯗ ꯑꯣꯛꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯟꯗꯗꯤ ꯃꯅꯦꯝꯕꯣꯛꯀ ꯃꯌꯥꯅꯤꯄꯥꯒ ꯈꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨꯗꯤ ꯈꯔ ꯂꯥꯞꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯊꯥꯡꯁꯥꯡ ꯑꯃꯈꯛ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯨ ꯃꯪ ꯃꯅꯨꯡꯗ ꯍꯦꯛ ꯂꯪꯁꯤꯟꯈꯤꯕꯒ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯒ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯨ ꯃꯇꯨ ꯍꯧꯕ ꯁꯥ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯨꯟꯅꯔꯒ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯕꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯆꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯪꯒꯤ ꯃꯄꯥꯜꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯥꯒꯗꯕꯒꯤ ꯉ꯭ꯌꯥꯎ ꯉ꯭ꯌꯥꯎ ꯍꯥꯏꯗꯨꯅ ꯈꯣꯡꯂꯒ ꯃꯪ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯗꯨ ꯁꯠꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯀꯦ ꯍꯣꯠꯅꯔꯤꯕ ꯁꯥ ꯑꯗꯨꯕꯨ ꯃꯉꯛ ꯁꯝꯗ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯉꯛ ꯇꯠꯂꯕ ꯑꯁꯤꯕ ꯃꯁꯥꯗꯨ ꯃꯪ ꯃꯅꯨꯡꯗ ꯑꯃꯨꯛ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯪ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯇꯩꯗꯨꯅ ꯑꯃꯨꯛ ꯃꯨꯟꯅꯔꯒ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯪ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯕꯥꯏ ꯑꯃꯗꯤ ꯃꯁꯦꯟꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯆꯥꯒꯗꯕꯒꯤ ꯃꯪ ꯃꯅꯨꯡꯗꯒꯤ ꯍꯦꯛ ꯆꯣꯡꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯉꯛ ꯁꯝꯗ ꯑꯃꯨꯛ ꯌꯥꯟꯈꯤꯕꯗ ꯃꯉꯛ ꯁꯝꯗꯨ ꯇꯨꯞꯈꯤꯗꯨꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯕꯣꯛꯀ ꯃꯍꯥꯛꯀ ꯈꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯞꯇꯛꯅ ꯂꯩꯍꯧꯔꯤꯕ ꯃꯅꯦꯝꯕꯣꯛꯇ, ꯏꯅꯦꯝꯄꯣꯛ, ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯒꯤ ꯊꯧꯔꯝꯁꯤ ꯂꯣꯏꯔꯕꯅꯤꯅ ꯃꯪ ꯀꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯪ ꯀꯥꯔꯛꯂꯝꯃꯤ꯫ ꯈꯔ ꯂꯥꯛꯂꯒ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ, ꯏꯌꯥꯅꯨꯄꯥ, ꯑꯩꯍꯥꯛ ꯆꯠꯄ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯕꯨ ꯄꯣꯕꯤꯔꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯁꯦꯡꯅ ꯋꯥꯔꯕꯣꯏ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯨꯕꯨ ꯅꯪꯒꯟꯗ ꯄꯣꯈꯠꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯆꯠꯂꯒꯗꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅꯁꯨ ꯃꯌꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯃꯌꯥꯅ ꯆꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯅꯨꯄꯥ ꯑꯗꯨꯅ, ꯏꯅꯦꯝꯕꯣꯛ, ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯅꯪꯒꯟꯗ ꯄꯣꯔꯝꯕꯗꯒꯤ ꯂꯩꯕꯥꯛꯇ ꯈꯪꯊꯥ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯂꯃꯈꯥꯡꯗ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥ ꯑꯣꯟꯕ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗꯨ ꯍꯥꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯀꯜꯂꯛꯄꯒꯤ ꯃꯍꯩ꯫ ꯋꯥꯔꯤ ꯑꯁꯤ ꯇꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗꯒꯤ KH ꯕꯦꯂꯥꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯂꯧꯎꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤ, ꯂꯨꯅ ꯆꯥꯅ ꯇꯧꯕꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯃꯜ ꯀꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥ ꯀꯧꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯂꯣꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯂꯝꯗꯦ, ꯃꯤꯒꯤ ꯃꯥꯡꯅꯕꯇ ꯇꯧꯔꯝꯃꯤ, ꯑꯃꯗꯤ ꯀꯃꯜ ꯃꯇꯩ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯀꯃꯜꯅ ꯂꯧꯕꯨꯛꯇ ꯆꯠꯄ ꯃꯇꯝꯗ
ꯂꯝꯕꯤꯗ ꯎꯆꯦꯛ ꯑꯃꯈꯛ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯎꯆꯦꯛꯇꯨ ꯁꯥꯗꯥꯟꯕ ꯑꯃꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯅꯥꯟꯊꯣꯔꯛꯄ ꯎꯆꯦꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯀꯃꯜꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯇꯞꯅ ꯂꯧꯈꯠꯄꯤꯔꯒ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯎꯆꯦꯛꯇꯨ ꯐꯖꯅ ꯄꯥꯏꯕ ꯉꯝꯂꯦ꯫ ꯎꯆꯦꯛ ꯑꯗꯨ ꯀꯃꯜ ꯑꯃꯗꯤ ꯁꯅꯥꯅ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯁꯤꯗ ꯑꯩ ꯄꯦꯜꯂꯦ꯫ ꯍꯌꯦꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕ ꯃꯇꯝꯗ, ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯇꯨꯁꯤ ꯃꯊꯛꯇ ꯂꯪꯈꯠꯂꯒ ꯑꯩꯕꯨ ꯀꯧꯔꯛꯎ, ꯃꯇꯝꯗꯨꯗ ꯑꯩ ꯁꯣꯏꯗꯅꯃꯛ ꯂꯥꯛꯀꯦ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯇꯨ ꯑꯃꯈꯛ ꯊꯠꯂꯒ ꯀꯃꯜꯗ ꯄꯤꯔꯝꯃꯤ꯫ ꯀꯃꯜꯁꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯀꯃꯜꯅ ꯃꯥꯒꯤ ꯂꯧ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯂꯧꯗꯨ ꯌꯣꯝꯄꯥꯛ ꯌꯥꯜꯂꯒ ꯑꯁꯨꯝ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯀꯟꯕ ꯑꯃꯗ ꯌꯣꯠꯄꯥꯛꯇꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯐꯨ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯆꯐꯨꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯂꯤꯛ, ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯀꯃꯜ ꯑꯃꯗꯤ ꯁꯅꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯁꯅꯥꯒꯤ ꯆꯐꯨꯗꯨ ꯀꯠꯂꯨꯔꯁꯤ ꯄꯤꯔꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯌꯥꯝ ꯌꯥꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯂꯂꯣꯟꯕ ꯑꯗꯨꯗꯒꯤ ꯀꯧꯇꯥ ꯑꯃꯈꯛ ꯋꯥꯏꯔꯨꯔꯒ ꯑꯣꯜꯂꯝꯃꯤ꯫ ꯁꯅꯥꯗꯨ ꯑꯣꯟꯕ ꯃꯇꯝꯗ ꯀꯧꯇꯥꯗꯨ ꯐꯅ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯂꯣꯟꯕꯒꯤ ꯅꯨꯄꯤꯗꯨꯅ ꯀꯧꯇꯥꯗꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯀꯂꯛꯄ ꯄꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯄꯔꯞ ꯍꯜꯂꯛꯇꯨꯅ ꯄꯥꯎꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗ ꯂꯂꯣꯟꯕꯗꯨ ꯁꯅꯥꯁꯤꯡꯗꯨ ꯄꯥꯝꯕꯅ ꯅꯨꯃꯤꯗꯥꯡꯗ ꯆꯠꯂꯒ ꯍꯨꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯆꯐꯨꯗꯨ ꯍꯨꯔꯥꯜꯂꯝꯃꯤ ꯑꯃꯗꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯃꯜ ꯑꯃꯗꯤ ꯁꯅꯥꯅ ꯁꯅꯥꯒꯤ ꯆꯐꯨꯗꯨ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯆꯐꯨ ꯑꯗꯨꯕు ꯊꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯗ ꯀꯣꯏꯍꯪ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯂꯣꯟꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯁꯅꯥꯒꯤ ꯆꯐꯨꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯂꯣꯟꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯍꯦ ꯅꯨꯄꯥ, ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯆꯐꯨꯁꯤ ꯀꯗꯥꯏꯗꯒꯤꯅꯣ?" ꯂꯂꯣꯟꯕ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯝꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯁꯤ ꯂꯂꯣꯟꯕ ꯆꯠꯄꯗ ꯐꯪꯖꯔꯛꯄꯅꯤ"꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯁꯤꯡꯕ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯋꯥꯈꯜ ꯈꯜꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯀꯃꯜꯗ ꯑꯃꯨꯛ ꯍꯪꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯃꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ "ꯅꯪꯅ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯁꯅꯥꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ?" ꯀꯃꯜꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯣꯡꯃ ꯂꯧꯕꯨꯛꯇ ꯆꯠꯄ ꯃꯇꯝꯗ ꯂꯧꯕꯨꯛꯇꯒꯤ ꯐꯪꯖꯔꯛꯄꯅꯤ"꯫ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨ ꯀꯔꯝꯕꯅ ꯑꯁꯦꯡꯕ ꯃꯄꯨꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯅꯤꯗ ꯊꯕꯛ ꯑꯃꯈꯛ ꯄꯤꯒꯦ꯫ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯃꯤꯅ ꯑꯁꯦꯡꯕ ꯃꯄꯨꯗꯨ ꯑꯣꯏꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯤꯔꯕ ꯃꯤꯗꯨ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯕꯂꯤ ꯇꯧꯔꯒ ꯍꯥꯠꯀꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯃꯜꯗꯨ ꯊꯋꯥꯏ ꯋꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯂꯣꯟꯕ ꯑꯗꯨꯗꯤ ꯎꯁꯤꯠꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯃꯜ ꯑꯃꯗꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯄꯤꯒꯗꯧꯔꯤꯕ ꯊꯕꯛꯇꯤ ꯑꯁꯤꯅꯤ꯫ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯏꯪꯈꯣꯜꯗ ꯃꯪꯒꯜ ꯃꯔꯨ ꯈꯔ ꯆꯥꯏꯒꯅꯤ꯫ ꯑꯍꯤꯡ ꯑꯃꯗ ꯃꯪꯒꯜ ꯃꯔꯨꯁꯤꯡꯁꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯕ ꯉꯝꯕ ꯃꯤꯗꯨꯅ ꯑꯁꯦꯡꯕ ꯁꯅꯥꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯤꯕ ꯃꯤꯗꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯂꯣꯟꯕꯒꯤ ꯄꯥꯜꯂꯤ ꯇꯥꯔꯦ, ꯑꯗꯨꯒ ꯍꯌꯦꯡꯅ ꯀꯃꯜꯒꯤ ꯇꯥꯔꯦ"꯫ ꯋꯥꯐꯝꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯂꯣꯟꯕ ꯑꯃꯗꯤ ꯀꯃꯜꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯂꯣꯟꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯒꯜ ꯃꯔꯨꯁꯤꯡꯗꯨ ꯈꯨꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯟꯅ ꯅꯣꯡ ꯉꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯂꯣꯟꯕ ꯑꯗꯨꯅ ꯈꯨꯜꯂꯤꯕ ꯃꯪꯒꯜꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯃꯜꯅ ꯃꯪꯒꯜ ꯃꯔꯨꯗꯨ ꯈꯨꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯃꯜꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯀꯃꯜ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯪꯒꯜ ꯃꯔꯨꯁꯤꯡꯗꯨ ꯈꯨꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯀꯃꯜ ꯈꯨꯟꯅ ꯊꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯁꯤꯗꯧꯔꯕꯅꯤ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯎꯆꯦꯛ ꯑꯃꯅ ꯄꯤꯔꯝꯕ ꯎꯆꯦꯛ ꯃꯇꯨꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎꯆꯦꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨ
ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯅꯤꯡꯗꯨꯅ ꯎꯆꯦꯛ ꯃꯇꯨꯗꯨ ꯂꯧꯊꯣꯛꯂꯒ ꯅꯣꯡꯊꯛꯇ ꯂꯪꯈꯠꯇꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ, ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯒꯦ?" ꯀꯃꯜꯅ ꯍꯥꯏꯔꯛꯈꯤ, "ꯃꯪꯒꯜ ꯃꯔꯨꯁꯤꯡꯁꯤ ꯈꯨꯟꯕꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯎꯆꯦꯛ ꯑꯗꯨꯅ ꯃꯪꯒꯜ ꯃꯔꯨꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯈꯨꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯪꯒꯜ ꯃꯔꯨꯁꯤꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯈꯨꯜꯂꯝꯃꯤ꯫ ꯀꯃꯜꯗꯨ ꯎꯆꯦꯛ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯤꯡꯍꯥꯁꯟꯗ ꯅꯤꯡꯊꯧꯅ ꯕꯤꯆꯥꯔ ꯇꯧꯔꯝꯃꯤ꯫ ꯀꯃꯜ ꯑꯃꯗꯤ ꯀꯂꯛ ꯆꯥꯎꯔꯕ ꯅꯤꯡꯊꯧꯗꯨ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯃꯜ, ꯅꯪꯉꯣꯟꯗ ꯁꯅꯥꯒꯤ ꯆꯐꯨꯁꯤ ꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯂꯂꯣꯟꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯃꯄꯨ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯁꯤꯕ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯀꯂꯛ ꯆꯥꯎꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯣꯠꯅꯕ ꯀꯟꯕ ꯀꯃꯜꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫